Konthojam lairembigi pochai kaokhaiba nan Manipuri ama yauna mioi ani phare haukiba thasi kungani thoi amadi kulumdoi ga lonaba ahingda Imphal West District ki Pachoi police station na konba Konthojam lairembigi laigi pochai kaokhairamba senabani haiba nan Manipuri ama yauna mioi ani laikai mioi singna pharaba matung police khusina kre Konthojam lairembi sakho thorang lupna thador ko cherola mana hai haukiba thasi kungani thoi amadi kulumdoi gi lonaba ahingda laisangi mangolda leba pochai thugaibada natana laigi thong kaoge torama mioi ani miyamna pharaba police da sinakre police da sinakraba mioi ani adudi Uttar Pradesh da gi hojikna khuya thong pukhri mapal da leiba RK Raju amasung birene makoi ani na haiba numit asida Konthojam lairembi da lai khuramba changlaklaga lai khubongi mangol da leiba laigi pochai sing thugaiba ga loinana laigi thongjau phawba kaoge tawbadagi manak nakpuda club ki naharung singna laibung aduda changsenduna mioi ani adu phakhi pharaba mioi anima Konthojam lairembi chakhot tharang lupki mioi singna Pachoi police station da kusina ki bani haire Mizo Territorial Army lingkhatore Amit shah na green signal pi kre Mizoram da thengnariba drug trafficking amadi law and order thengnanaba Mizoram lenga ki maikaidagi Mizo Territorial Army lingkhatore Home Minister Amit shah na yaningbagi green signal pi kre haidi Mizoram lenga ki official amana phongdokpada Mizoram gi chief laldu homana Delhi da satuna Home Minister Amit shah ga unaduna tongan ba issue kaya da khananai na khe Home Minister Amit shah ga unabadu da Mizoram da thengnariba drug trafficking gi issue asi laksinna bahonabada Mizoram ki maikaidagi manpower watpana mai paknabu honabada awaba kaya mayoknare maramaduna Mizoram da mayoknariba drug trafficking gi issue asi maru phawna muthatnabagi damak Mizo Territorial Army ama lingkhatnaba Home Minister Amit shah da CM laldu homana taksin ki haidi CM laldu homana pukhalaki bu wafam adubu mona taraba matung Home Minister Amit shah na yaningbagi ingit pirakre haina Mizoram lenga ki officer amana phongdorakre haidi panba yabadi drug trafficking thengnanaba Mizo Territorial Army lingkhatnaba Mizoram lenga ki maikai dagi Home Ministry da mangjauna memorandum ama pisinduna taksin khibasu laikhrabani haire President rule lokthokuna athoba matamda mikhal pangthokadabani haina CPI ML na phongdokre Communist Party of India Marxist Leninist Liberation na ngarang nothel pung ama tabada Imphal da leba Manipur Press Club ta pawgi mifam pangthoktuna Manipur dagi President rule lokthokuna athobada lamdam sida democratic process hanjelakna bagidamak mikhal pangthokadabani haina central lengak ta taksin khre CPI ML Liberation Manipur gi coordinator samungau na phongdokhibada lamdam sida BJP lengak na tangdulai taba hanjelakna bohonabada maithire habasi punamona khangnare masina maram oiraga miyam da security gi oiba akiba pokpuda natana puning nungnangba poktuna khangnare lamdam sigi national highway singda ningkhatamna chatpa phangdaba asisu miyamna akiba pokpadagini India gi citizen ama oina national highway singda ekoiba free movement phanganba habasi central lenga ki thodang ngai haina lawe adubu laibak thibadi oiraba piba masi Manipur miyam gi oinadi lauthoktaba kaisum sanga chapmanare punama asigi mathakta lamdam sida thogluba irang asida yum kaimaina chakhrawa amadi lanthung kaya mangkhrawa Kiagi Justice lenga no porako ngamdre PM Modi na di Rising Northeast Investors Summit ta awang nongpok yauduna India chakhotba yaro hana phongdoki adubo awang nongpok chakhanabu honabada Manipur yauduna chakhotba yagadawri bara amadi PM Modi gi chakhotba awang nongpogi miyengda Manipur yaudabra hangki mahana makha taraduna punama asina maram oiraga central lenga na irang asigi victim oiriba imung manung singi damak achobo relief package ama survey tawduna pinaba thabak lokhotkadabani masida natana lamdam sida thamliba president rule ase ngasi phawda lamdam sigi irang amadi oiriba phibam asida ahongba purakpa ngamdrabanina president rule asi lokthokibana phare habasi miyamgi wakhallone masina maram oiraga CPI ML Liberation na lamdam sidagi president rule lokthokna democratic process hanjelaknaba athubada mikhal pangthokadabani haina demand tawri haiki COVID-19 की variant NB 1.8.1 amadi 11.7 India da thengnare haidi COVID-19 की variant NB 1.8.1 amadi 11.7 leba asida anoba case oina thengna kre haidi COVID-19 की anoba variant ase Tamil Nadu amasung Gujarat da thengna kibane asida natana Delhi Karnataka amadi Maharashtra da COVID-19 की laisat khanghaudana hengala kre India की lairiba SARS-CoV-2 Genomics Consortium na piba khwaidagi anoba report amada NB 1.8.1 की केस हौकिबा अप्रैल थादा तमिलनाडु दा थेंगनाखि मरक असिदा गुजरात ता चलिबा था असिदा COVID-19 की वेरिएंट 0.7 की केस मरी लेरबा थेंगनारे हाइदि वर्ल्ड हेल्थ ऑर्गेनाइजेशन WHO की मतुंगेना COVID-19 की अनोबो वेरिएंट NB 1.8.1 अमदि 11.7 हाइदबा वेरिएंट मखल अनि असे हौजिक WHO ना मॉनिटर तौरिबा वेरिएंट सिंगनि अदुबो हाइदबा वेरिएंट मखल अनि असे वेरिएंट ऑफ कंसर्न नत्रगा वेरिएंट ऑफ इंटरेस्ट की कैटेगरी की मनुंग दा चंदे अदुबो हाइदबा वेरिएंट अनि असिना मरम
ꯑꯣꯏꯔꯒ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯑꯦꯁꯤꯌꯥꯗ ꯀꯣꯚꯤꯗ-19 ꯒꯤ ꯀꯦꯁ ꯍꯦꯟꯒꯠꯂꯛꯈꯤꯕꯒꯤ ꯃꯔꯝ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯔꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯚꯤꯗ-19 ꯒꯤ ꯚꯦꯔꯤꯑꯦꯟꯠ NB1.8.1 ꯗ A435S, B445S ꯑꯃꯗꯤ T4781 ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯇꯤꯟ ꯃꯈꯜꯁꯤꯡ ꯑꯁꯤ ꯐꯪꯕꯅ ꯀꯣꯚꯤꯗ-19 ꯒꯤ ꯑꯅꯧꯕ ꯚꯦꯔꯤꯑꯦꯟꯠ NB1.8.1 ꯑꯁꯤ ꯃꯤꯌꯥꯝꯗ ꯇꯦꯜꯂꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯁꯟꯗꯣꯛꯄ ꯌꯥꯏ ꯍꯥꯏꯔꯤ WHOꯅ ꯄꯥꯡꯊꯣꯛꯄ Preliminary Risk Assessment Reportꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯧꯕ ꯚꯦꯔꯤꯑꯦꯟꯠꯁꯤꯡ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯍꯛꯁꯦꯜꯗ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯗꯥꯅꯦꯗ ꯆꯍꯤ 12 ꯁꯨꯔꯕ ꯅꯍꯥ ꯑꯃ ꯀꯣꯚꯤꯗ-19ꯅ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯔꯛꯈꯤꯕ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯅ ꯏꯟꯗꯤꯌꯥ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯛꯄꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯁꯥꯖꯕ ꯑꯃꯁꯨꯡ ꯃꯄꯥꯟ ꯂꯩꯕꯥꯛꯇꯒꯤ ꯄꯨꯁꯤꯜꯂꯛꯄ ꯍꯤꯗꯥꯛ ꯂꯥꯡꯊꯛꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯁꯨꯡ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯇꯨꯅ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯂꯝꯂꯕꯁꯨ ꯆꯍꯤ 3 ꯃꯇꯨꯡꯗ ꯈꯪꯍꯧꯗꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯃꯥꯡ ꯊꯥꯗ ꯀꯣꯚꯤꯗ-19 ꯒꯤ ꯑꯅꯧꯕ ꯚꯦꯔꯤꯑꯦꯟꯠ ꯃꯈꯜ 3ꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯅꯥꯍꯟꯕ ꯍꯧꯔꯛꯄꯗꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯃꯨꯛ ꯍꯟꯅ ꯂꯧꯈꯠꯂꯤꯉꯩꯒꯤ ꯆꯩꯔꯛꯇ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯊꯥꯅꯦꯗ ꯃꯁꯥꯒꯤ ꯆꯍꯤ 12 ꯁꯨꯔꯕ ꯅꯍꯥ ꯑꯃ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯗ ꯃꯦ 38 ꯐꯥꯎꯕꯗꯤ ꯅꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯆꯨꯒꯗꯧꯔꯤ ꯍꯥꯏꯔꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯥꯔꯠ ꯁꯥꯏꯟꯁꯀꯤ IMDꯅ ꯄꯤꯕ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯊꯥ ꯑꯁꯤꯒꯤ 38 ꯐꯥꯎꯕ ꯅꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯆꯨꯒꯅꯤ ꯍꯥꯏꯔꯤ ꯎꯀꯤꯜꯁꯤꯡꯅꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ ꯈꯥꯏꯗꯦꯝꯃꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯟꯗꯛ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯅ ꯄꯥꯎꯃꯤꯁꯤꯡ ꯇꯣꯡꯕ MSD ꯕꯁꯇ ꯃꯅꯤꯄꯨꯔ ꯊꯥꯕ ꯃꯨꯠꯊꯠꯍꯟꯈꯤꯕ ꯑꯗꯨꯕꯨ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯈꯥꯏꯗꯦꯝꯃꯅꯤꯅ ꯌꯥꯅꯤꯡꯗꯕ ꯎꯠꯂꯗꯨꯅ ꯊꯧꯑꯣꯡ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯁꯨꯡ ꯑꯥꯏꯗꯦꯟꯇꯤꯇꯤꯗ ꯑꯆꯧꯕ ꯁꯤꯡꯅꯕꯅꯤ ꯎꯀꯤꯜꯁꯤꯡꯅꯁꯨ ꯃꯁꯤꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯀꯤ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯈꯥꯏꯗꯦꯝꯃꯅꯤꯒꯤ ꯂꯣꯛꯂꯥꯎꯕꯨꯡꯗ ꯂꯩꯕ ꯌꯨꯝꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯂꯣꯅ ꯌꯥꯗꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯕ ꯃꯥꯅ ꯎꯏ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯅꯕ ꯆꯠꯂꯤꯕ ꯃꯦꯗꯤꯌꯥꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯄꯟꯕ ꯄꯤꯗꯨꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗ ꯁꯤꯡꯅꯕ ꯁꯤꯠꯇꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯑꯁꯤꯗ ꯒꯚꯔꯅꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯂꯧꯐꯝ ꯊꯣꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯗ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ DGPꯒꯤ ꯃꯊꯛꯇꯁꯨ ꯃꯇꯤꯛ ꯆꯥꯕ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯐꯝ ꯊꯣꯛꯏ ꯊꯧꯗꯣꯛ ꯑꯗꯨ ꯊꯤꯖꯤꯟꯅꯕꯒꯤꯗꯃꯛ ꯏꯟꯀ꯭ꯋꯥꯔꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯀꯃꯤꯇꯤ ꯑꯗꯨꯗ ꯁꯨꯞꯅꯇꯪꯒꯤ ꯑꯣꯐꯤꯁꯥꯔ ꯑꯅꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯩꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯀꯔꯝꯅ ꯊꯤꯖꯤꯟꯒꯗꯧꯔꯤꯕꯅꯣ ꯃꯁꯤꯅ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕꯗꯨ ꯐꯪꯕ ꯉꯝꯂꯣꯏ ꯈꯜꯂꯤ ꯖꯨꯗꯤꯁꯤꯌꯦꯜ ꯏꯟꯀ꯭ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯅ ꯃꯅꯤꯅ ꯐꯣꯡꯗꯣꯛꯈꯤ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯃꯅꯤꯅ ꯍꯥꯏꯈꯤ ꯎꯀꯤꯜꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯑꯆꯧꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯩꯒꯅꯤ ꯈꯜꯂꯤ ꯎꯀꯤꯜꯁꯤꯡꯒꯤ ꯑꯣꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏ ꯀꯣꯔꯠ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯂꯤꯒꯦꯜꯒꯤ ꯊꯣꯡꯗ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯊꯧ ꯇꯥꯔꯦ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯔꯣꯜ ꯂꯧꯒꯗꯕꯁꯤ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯦꯝꯕꯔꯁꯤꯡꯅꯤ ꯏꯟꯗꯤꯌꯥ ꯅꯤꯡꯇꯝꯅꯕ ꯍꯣꯠꯅꯕꯗ ꯎꯀꯤꯜ ꯄꯨꯝꯅꯃꯛꯅ ꯊꯣꯔꯛꯇꯨꯅ ꯁꯔꯨꯛ ꯌꯥꯈꯤ ꯑꯃꯁꯨꯡ ꯃꯥꯡ ꯊꯥꯈꯤ ꯑꯃꯦꯔꯤꯀꯥꯟꯒꯤ ꯋꯥꯔ ꯑꯣꯐ ꯏꯟꯗꯤꯄꯦꯟꯗꯦꯟꯁꯇ ꯎꯀꯤꯜꯅ ꯃꯥꯡ ꯊꯥꯈꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯑꯆꯧꯕ ꯔꯣꯜ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯃꯅꯤꯅ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯖꯨꯟ 18ꯒꯤ ꯏꯍꯧ ꯑꯗꯨ ꯃꯥꯏ ꯄꯥꯛꯈꯤ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯋꯥꯍꯩ ꯃꯨꯠꯊꯠꯍꯟꯕꯒꯤ ꯋꯥꯐꯝ ꯑꯁꯤꯃꯛ ꯖꯨꯟ 18ꯒꯤ ꯏꯍꯧꯒꯨꯝ ꯑꯃ ꯃꯊꯧ ꯇꯥꯔꯛꯂꯦ ꯔꯨꯜ ꯑꯣꯐ ꯂꯣ ꯉꯥꯛꯅ ꯑꯀꯟꯕ ꯃꯦꯒꯥ ꯃꯥꯔꯆ ꯑꯞꯔꯥꯏꯖꯤꯡ ꯑꯃ ꯇꯧꯕ ꯆꯨꯝꯂꯩ ꯐꯨꯔꯨꯞ ꯑꯃ ꯃꯨꯠꯄꯒꯤ ꯂꯥꯛꯂꯤꯕ ꯁꯤꯡꯅꯕ ꯑꯁꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯅ ꯄꯨꯟꯅ ꯊꯦꯡꯅꯒꯗꯕꯅꯤ ꯂꯩꯉꯥꯛ ꯄꯥꯏꯔꯝꯕ BJPꯒꯤ MLAꯁꯤꯡꯅ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯗ꯭ꯔꯦ ꯀꯩ ꯀꯤꯔꯒ ꯆꯦꯜꯂꯒ ꯁꯥꯎꯝ ꯑꯣꯛꯅꯔꯦ ꯍꯥꯏꯕꯗꯨ ꯇꯧꯔꯦ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯑꯗꯨ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯃꯨ ꯄꯥꯔꯇꯤ ꯍꯥꯏ ꯀꯃꯥꯟꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯃꯈꯣꯏꯅ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯩꯔꯒꯗꯤ MLA ꯄꯨꯝꯅꯃꯛ ꯔꯤꯖꯥꯏꯟ ꯇꯧꯔꯣ ꯅꯧꯅ ꯏꯂꯦꯛꯁꯟ ꯇꯧꯔꯒ ꯃꯤꯌꯥꯝꯅ ꯈꯟꯕ ꯃꯤꯍꯨꯠꯀꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯟꯕ ꯆꯨꯝꯒꯅꯤ ꯃꯁꯤꯡ ꯁꯨꯅ ꯂꯩꯔꯤꯕ BJPꯒꯤ MLAꯁꯤꯡ ꯂꯩꯉꯥꯛ ꯁꯦꯝꯃꯨ ꯉꯝꯗ꯭ꯔꯕꯗꯤ ꯇꯣꯛꯂꯣ ꯍꯥꯏꯅ ꯈꯥꯏꯗꯦꯝꯃꯅꯤꯅ ꯐꯣꯡꯗꯣꯛꯈꯤ ꯉꯔꯥꯡ ꯃꯤꯌꯥꯝꯅ ꯔꯥꯖꯚꯕꯟꯗ ꯊꯣꯝꯖꯤꯟꯈ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯥꯞꯄꯗ ꯅꯨꯄꯤ 8 ꯁꯣꯛꯇꯨꯅ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯨꯄꯤꯁꯤꯡ ꯔꯥꯖꯚꯕꯟ ꯇꯝꯅ ꯊꯣꯝꯖꯤꯜꯂꯛꯈ꯭ꯔꯦ ꯃꯤꯌꯥꯝ ꯑꯗꯨꯕు ꯇꯥꯟꯈꯥꯏꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜꯁꯤꯡ ꯀꯥꯞꯊꯣꯔꯛꯄꯗ ꯅꯨꯄꯤ 8 ꯁꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯒ꯭ꯋꯥꯜ ꯇꯥꯕꯤ ꯊꯧꯗꯣꯛ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯅ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥꯗ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ DGP ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯄꯨꯡ 49ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡꯗꯒꯤ ꯔꯥꯖꯚꯕꯟꯗ ꯊꯨꯝꯖꯤꯟꯕ ꯌꯥꯎꯅ ꯃꯈꯜ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯉꯔꯥꯡ ꯀꯣꯀꯣꯃꯤꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯒꯕꯔꯅꯔꯅ ꯂꯥꯜꯂꯦ ꯍꯥꯏꯖꯗ꯭ꯔꯤ ꯐꯥꯎꯕ ꯒꯕꯔꯅꯔ ꯕꯣꯏꯀꯣꯠ ꯇꯧꯕꯒ ꯂꯣꯏꯅꯅ ꯔꯥꯖꯚꯕꯟꯗ ꯊꯨꯝꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡ ꯑꯃꯗꯤ ꯀꯣꯀꯣꯃꯤꯒꯤ ꯊꯧꯃꯤꯁꯤꯡꯅ BT ꯔꯣꯗꯇꯒꯤ ꯍꯧꯔꯒ ꯔꯥꯖꯚꯕꯟ ꯇꯝꯅ ꯊꯨꯝꯖꯤꯟꯅꯕ ꯈꯣꯡꯁꯥꯟꯕ ꯍꯧꯈꯤ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯑꯗꯨ ꯍꯧꯔꯛꯄ ꯃꯇꯝꯗ BT ꯔꯣꯗꯀꯤ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟ ꯃꯃꯥꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯀꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯊꯠꯈꯤ
ꯃꯤꯌꯥꯝꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯗꯨꯕꯨ ꯅꯝꯈꯥꯏꯔꯒ ꯃꯈꯥ ꯇꯥꯅ ꯀꯪꯂꯥ ꯄꯥꯠ ꯄꯔꯤꯡꯗ ꯆꯠꯅꯕ ꯀꯪꯂꯥꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯍꯣꯖꯪ ꯌꯧꯔꯛꯄꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯑꯃꯨꯛꯁꯨ ꯊꯠꯇꯨꯅ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯊꯤꯡꯅꯕ ꯍꯣꯠꯅꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯈꯥ ꯇꯥꯅ ꯆꯠꯍꯟꯗꯅ ꯊꯝꯕꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯂꯝꯕꯤꯒꯤ ꯃꯌꯥꯏꯗ ꯐꯝꯖꯤꯟꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈꯤ꯫ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗ ꯃꯤꯌꯥꯝ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯍꯦꯟꯕ ꯀꯥꯡꯕꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯨꯛꯅꯔꯛꯈꯤ꯫ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤꯡꯅ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ, ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ, ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯇꯣꯛꯎ ꯍꯥꯏꯕꯅꯆꯤꯡꯕ ꯏꯕ ꯄ꯭ꯂꯦ ꯀꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯕꯒ ꯂꯣꯏꯅꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯃꯤꯌꯥꯝ ꯇꯥꯟꯈꯥꯏꯅꯕ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜꯁꯤꯡ ꯀꯥꯞꯂꯛꯄꯗ ꯃꯤꯑꯣꯏ 8 ꯁꯣꯛꯇꯨꯅ ꯔꯥꯖꯃꯦꯗꯤ ꯁꯤꯇꯤꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜꯅ ꯀꯥꯞꯄꯒꯤ ꯃꯍꯨꯠ ꯅꯣꯡꯃꯩꯅ ꯑꯣꯏꯅ ꯀꯥꯞꯄꯤꯔꯣ ꯍꯥꯏꯕꯅꯆꯤꯡꯕ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯈꯤ꯫ ꯑꯊꯦꯡꯕ ꯐꯥꯎꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯅꯨꯄꯤꯁꯤꯡ ꯍꯟꯗꯅ ꯃꯐꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯃꯨꯛꯅꯗꯨꯅ ꯂꯩꯈꯤ꯫ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯥꯞꯊꯣꯔꯛꯄꯗ ꯁꯣꯛꯄꯗꯒꯤ ꯔꯥꯖꯃꯦꯗꯤ ꯁꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯈꯨꯔꯥꯏꯗꯒꯤ ꯁꯥꯟꯇꯤ ꯆꯍꯤ 82, ꯈꯣꯡꯃꯟ ꯃꯥꯡꯖꯤꯜꯗꯒꯤ ꯇꯈꯦꯜ ꯁꯥꯡꯕꯝ ꯒ꯭ꯌꯥꯅꯦꯁꯣꯔꯤ ꯆꯍꯤ 59, ꯋꯥꯡꯈꯩ ꯑꯉꯣꯝ ꯂꯩꯀꯥꯏꯗꯒꯤ ꯅꯣꯡꯊꯣꯝꯕꯝ ꯄ꯭ꯔꯤꯌꯥ ꯆꯍꯤ 92, ꯁꯤꯡꯖꯃꯩ ꯊꯣꯡꯆꯣꯝ ꯂꯩꯀꯥꯏꯗꯒꯤ ꯊꯣꯛꯆꯝ ꯒꯤꯇꯥ ꯆꯍꯤ 94, ꯄꯥꯠꯁꯣꯏꯗꯒꯤ ꯑꯕꯦ ꯆꯍꯤ 52, ꯂꯂꯥꯕꯨꯡꯗꯒꯤ ꯀꯦ.ꯑꯦꯁ. ꯔꯥꯖꯦꯁꯣꯔꯤ ꯑꯃꯁꯨꯡ ꯇꯥꯕꯨꯡꯈꯣꯛꯇꯒꯤ ꯀꯦ. ꯁꯥꯕꯤꯇ꯭ꯔꯤꯅꯤ ꯍꯥꯏꯔꯤ꯫ ꯒꯚꯔꯅꯔ ꯑꯃꯗꯤ ꯄꯤ.ꯑꯥꯔ. ꯂꯩꯉꯥꯛ ꯃꯤꯌꯥꯝꯅ ꯕꯣꯏꯀꯣꯠ ꯇꯧꯗꯨꯅ ꯃꯤꯌꯥꯝꯅ ꯔꯥꯖꯚꯕꯟ ꯒꯦꯠꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯤꯡꯗ ꯃꯔꯤ ꯂꯩꯅꯕ ꯗꯤ.ꯁꯤꯁꯤꯡꯗ ꯒꯚꯔꯅꯔꯅ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯗꯤ.ꯖꯤ.ꯄꯤ ꯈꯨꯗꯛꯇ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯗꯥꯡ ꯃꯩꯔꯥ ꯂꯦꯂꯤ ꯆꯠꯄ, ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯕ, ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯕ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯀꯣꯀꯣꯃꯤꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ WMOꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯇꯦꯛꯁ ꯆꯥꯝꯕ ꯅꯨꯃꯤꯠ 2ꯒꯤ ꯃꯅꯨꯡꯗ ꯆꯪꯖꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ WMOꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯕꯨ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯇꯦꯛꯁ ꯆꯥꯝꯕ ꯅꯨꯃꯤꯠ 2ꯒꯤ ꯃꯅꯨꯡꯗ ꯂꯨꯞꯇ ꯆꯪꯖꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯋꯥꯔꯜꯗ ꯃꯩꯇꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯈꯪꯍꯜꯂꯛꯂꯤ꯫ WMOꯒꯤ ꯃꯦꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯔꯥꯖꯀꯨꯃꯥꯔ ꯂꯩꯁꯣꯝꯕꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯑꯁꯤ ꯃꯥꯅ ꯄꯥꯝꯖꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯆꯠꯆꯔꯕꯁꯨ ꯈꯦꯟꯅꯕ ꯊꯝꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ WMO ꯁꯥꯐꯣꯡꯂꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩ ꯃꯤꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯁꯤ ꯃꯄꯥꯡꯒꯜ ꯁꯥꯒꯠꯅꯕ ꯍꯣꯠꯅꯖꯕꯅꯤ꯫ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯄꯨꯟꯁꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯏꯔꯝꯗꯝ ꯑꯁꯤꯗ ꯑꯃꯗꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯀꯦꯝꯄꯦꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯋꯦꯌꯔꯅꯦꯁ ꯑꯦꯛꯇꯤꯚꯤꯇꯤ ꯀꯌꯥ ꯂꯦꯞꯇꯨꯅ ꯆꯠꯊꯔꯤ꯫ ꯂꯣꯏꯅꯅ ꯁꯦꯟꯃꯤꯠꯂꯣꯟꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯃꯇꯝꯒ ꯆꯥꯟꯅꯕ ꯃꯑꯣꯡꯗ ꯁꯦꯝꯒꯠꯄ ꯉꯝꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯆꯩꯔꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯍꯧꯈꯤꯕ ꯃꯦ 12ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯊꯣꯡꯈꯣꯡ ꯂꯛꯁꯃꯤ ꯕꯖꯥꯔꯒꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯃꯤꯐꯝ ꯑꯃꯗ ꯇꯣꯞ ꯁꯤꯐꯥꯏ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯇꯦꯛꯁ ꯆꯥꯝꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯋꯥꯔꯜꯗ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯒꯤ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯥꯏꯑꯣꯟꯅꯕ ꯃꯑꯣꯡꯗ ꯂꯨꯞ ꯑꯁꯤꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯍꯥꯏꯔꯛꯈꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯇꯥꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯂꯥꯡꯒꯣꯜꯗ ꯂꯩꯕ WMOꯒꯤ ꯍꯦꯗ ꯑꯣꯐꯤꯁꯇ ꯂꯥꯛꯅꯕ ꯈꯪꯍꯜꯂꯕ ꯐꯥꯎꯕꯗ ꯂꯥꯛꯇꯕ ꯑꯁꯤ ꯂꯨꯞ ꯑꯁꯤꯕꯨ ꯊꯧꯑꯣꯏꯗꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯃꯔꯝ ꯑꯁꯤꯅ ꯂꯨꯞ ꯑꯁꯤꯅ ꯀꯨꯞꯅ ಖꯟꯅꯔꯕ ꯃꯇꯨꯡ ꯃꯈꯥ తాꯕ ꯅꯨꯃꯤꯠ 2ꯒꯤ ꯃꯅꯨꯡꯗ ꯂꯨꯞꯀꯤ ꯑꯣꯐꯤꯁꯇ ꯂꯥꯛꯅꯕ ꯈꯪꯍꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯛꯇꯕ ꯑꯃꯗꯤ ꯂꯨꯞ ꯑꯁꯤꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯇꯥꯔꯕꯗꯤ ꯃꯈꯥ ꯇꯥꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯔꯛꯄꯗ ꯏꯁꯥꯅ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯄꯨꯒꯗꯕꯅꯤ꯫ WMOꯅ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯃꯤꯌꯥꯝ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯀꯔꯤꯁꯨ ꯂꯩꯇꯕꯒꯨꯝ ꯊꯦꯡꯈꯥꯡ ꯈꯔꯗ WMOꯒꯤ ꯊꯧꯃꯤꯁꯤꯡꯗ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯐꯝꯗ WMOꯒꯤ ꯃꯤꯡꯆꯠ ꯁꯣꯛꯍꯟꯕ ꯌꯥꯕ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯇꯨꯅ ꯂꯨꯞꯀ ꯃꯔꯤ ꯂꯩꯅꯗꯕ ꯋꯥꯐꯝ ꯄꯨꯁꯤꯟꯗꯨꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯂꯨꯞ ꯑꯁꯤꯅ ꯍꯛꯆꯤꯟꯅ ꯂꯧꯏ꯫ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯗ ꯁꯤꯡꯆꯦꯞ ꯊꯥꯗꯨꯅ ꯄꯨꯟꯁꯤꯟꯕ ꯌꯥꯗꯅꯕ ꯍꯣꯠꯅꯔꯣꯏꯁꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯂꯩꯔꯝꯂꯕꯁꯨ ꯇꯥꯛꯇꯨꯅ ꯑꯐꯕ ꯈꯨꯗꯤꯡꯃꯛ ꯂꯧꯁꯤꯟꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠ ꯅꯩꯗꯨꯅ ꯊꯝꯈꯤꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯅ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯗ ꯊꯝꯂꯛꯂꯤ꯫ ꯆꯠꯂꯤꯕ ꯆꯍꯤ ꯃꯦ 10ꯗ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯍꯧꯗꯣꯛꯄꯒꯤ ꯄꯥꯎ ꯂꯧꯕ ꯆꯠꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯗ ꯒ꯭ꯋꯥꯜꯇꯥꯕꯤ ꯆꯦꯛ ꯄꯣꯁꯇ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯒꯤ ꯃꯊꯛꯇ ꯄꯥꯎꯃꯤꯁꯤꯡ ꯄꯨꯕ ꯒꯥꯔꯤꯗ ꯃꯅꯤꯄꯨꯔ ꯊꯥꯔꯕꯗꯤ ꯆꯠꯄ ꯌꯥꯔꯣꯏ, ꯃꯅꯤꯄꯨꯔ ꯃꯨꯠꯊꯠꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯊꯣꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ CSOꯁꯤꯡꯒꯤ ꯑꯄꯨꯟꯕ ꯀꯣꯀꯣꯃꯤꯅ ꯃꯦ 12ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯄꯨꯡ 24ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯦ 13ꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯈꯣꯡꯖꯪ ꯑꯣꯏꯅ
ngarang May 15 miyamna governor banglo da thomjinduna governor boycott tawba resign tawgadabani haibagi demand ga loinana miyamna khongjang asi sawgatuna tongan mafamsingda human chain semba wakan mifam famduna governor resign tawnaba demand tawrokliba asida governor na moral ground resign tawrakadra natraga makha taba chief secretary amasung secretary advisor bu usil oirakadra natraga karama makhalgi phirep lorokadage haibudu miyamna khangningna ngainade Manipur muthakadabani haiba watho asiga mari leinana governor khakta natana chief secretary amasung security advisor yauna moral ground resign tawgadabani haiba miyamge kholawga loinana changsilagliba khongjang asigi matangda prime minister union home minister amade defense minister na lumna lawgadabani Manipur gi miyamna mainland India da lengaklon gi thawai pangliba luchingba singna Manipur gi miyamda akhaba mi yengna yengduna otnaibagi thawong sing lisang sina satharakibadagi khangba ngambagi pangal loirakpadagi lengaki mayokta furuki saktam amade miyamgi punsi kanjanabagi damak pendaba kholaw lawrakpa haibasi hauna sani Manipur gi miyamna democratic oiba khongjang amadi kholaw na singba central government gi luchingba singna na thaiduna leibadagi miyamgi mafamda khamthengna pendaba leirakibane foreigner sin kuki zo kangluki narco terrorist singna logi wangbada Indo Myanmar border lanselakhiba singna narco warfare satharakpadagi hendoktuna umang sing kokthokpa anoba khul sing semgatpaga loinana leibakki mathakta war crime chathaduna makhogi oiba tonganba leibak jalengam semnaba demand torokpagi wathok sahi ani helakla phawba loi kham naidaba wathok ohalibase central government gi puksel sengdaba thodokna ohalakhibani haibada haimanba thoklaroi lamlanba masagi yumpham leitaba horakhong khangdaba miyoi khujo amabu matam chana laksinaba khulai thuna honabagi mohta loi kham naidaba wathok oiduna thambagi aronba agenda kari leibagi no haibachine mireibak Pakistan based terrorist singna ngarang nahanta pahalgam da sathakiba terror attack da mission kunga taru hatkiba thodok adudadi Pakistan gi mathakta landaba amadi terrorist sing gi camp sing da attack tawduna terrorist samarom khudakta hatuna laman khumbagi thabak sathaba ngamle laiba asina terrorist yokhatpa Pakistan gi mathakta landa sathaba ngamlaga chin kuki jo terrorist sing na Manipur miyang gi mathakta sathariba war crime budi laksinna buhon dabagi maram karigino asigama makhal gi manadaba miyang gi political gi tawtuna ba thawongda Manipur thugaina ba landarakiba chin kuki terrorist sing buna lengona duna chaminabagi thawongna maram oiraga miyamda pendaba leiringa cherakta Indian Army na Manipur muthatkadabani hairakpa amadi maitai singna masagi lawphamda law unaba changbada athingba pibagi thabak sing satharakiba sina maram oiraga pia lengaki luchingba governor yauna chief secretary amadi security advisor moral ground pham thadokadabani haibagi kholaw lawrakpada ngakpham thokte miyamgi ihol khangna central government na positive oiba karamba makalgi action lokhatkadabagi haibadu miyamna ngairiba asida miyamgi aningba apambagi mayokta leitaba thabak lokhatpana achumba khongthang oigani Manipur miyamgi ihol khangna lengak tabadagi 2001 Manipur mai hoduna sakhi masigi makha satharakpa oina 2023 dagi mai hawlangpok misiminagi khonjana nilakle masigi makha kari haina thamlakle